News tengbang Lup KNTL Manipur na meeyambu ikok-nonna khurumjari amadi meeyamdagi mateng nijari. Houjik² eikhoina leijariba mapham asi Bisnupur mamang leikai ward number 11 Chabungbam Rabichandra Singh Chahi kuntra Apokpa Chabungbam Brajamani Singh Chahi 35 gi yumdani. Chabungbam Rabichandra gi Apokpa Brajamani ahal oirakpana maram oiraga suban lomba ngamdana lehawi. Rabichandra gi Apokpi Chabungbam ongbi Manitombi Devi Englishing aniga taragani thoidagi cancer nanaduna Chahi 9 muk hospital da thawai tabu kanba ngamlabadi haiduna laying pathap chathaduna laki. Laibak thibadi Englishing aniga taraga mapan gi November thada Rabichandra gi Apokpi Manitombi Taibang thadokuna mapugi leikol da hainam leinam oina tinkhre. Rabichandra gi Apokpi gi thawai tabu kanba ngamlabadi haiduna leijariba yumgi Mal Chang Sana-likol amadi makhoina leijariba yumpham phauba mingonda bandhan thamduna honajaraki haiduna Rabichandra na Kangleipak News tengbang Lup KNTL Manipur Executive Member eikhoida paudam birakhi. Leigidaba imagina leigidabsi singda ina nariba ma nariba naji sing habla koi cancer habla nalani aina jina maram muraga aigi yam kanadi hona jagi hona bida aigi mansang aida ji hujik leitre sing habla hingon ji putum banduk leigre maraga sida mu aigi piji ju sing habla ma masam su ji tha ni kuding ni ka phu ya wa ba len amam ji thene duna si bi ga di lai do ko ji maya pun mati tan tu ji khare do ji ji hana sing thamu sing Tambangamdaba miyuibagi punsini Rabichandra gi Apokpi gi thawai kanba ngamnanaba honabada mingonda thamkiba houjik makhoina leijariba yumpham gi saru kayarak hanna handokpa ngamnanaba Rabichandra amadi mahaki loinabi Anjali anina kan honajaduna laklabasu yumgi leitalaira ana ayekna nongmonongbagi hanjilakpana maram oiraga pikliba macha phauba mabuk thanna pijaba ngamdana awabagi saruktana lakhiba punsini. Rabichandra gi loinabi Anjali su anabana maram oiraga tha ani khudingi hospital da satuna I kapaga ngasi fauba hingduna leiri. Makha tana Rabichandra amadi Anjalina asumna phongthok pirai. Pikliba ichagi amadi laibak thiraba aikhoibu nungsibiduna Manipurgi leitalaira tola taraba kayagi mapi mapa oibiriba aikhoi khwai khudingmakki ming oina panjarabada Honorable Chief Minister Biren pabungi pukning singsinjabaga loinana pabungi mateng nijari amadi meeyamnasu nungsibiduna angama mateng pangbiu meeyamgi laman punsigi kaujaroi haina thamoi sokna Kangleipak News tengbang Lup KNTL Manipurgi Executive Member aikhoida paudam birakhi. Maraibak thiraba Chabungbam Rabichandra gi imung manungi awabada Kangleipak News tengbang Lup KNTL Manipur na angamba mateng panglagani meeyamnasu angamba mateng pangbiu amadi meeyamna Rabichandra gi imung manungda angamba mateng pangbining labadi pijariba contact number asida pau faubiraga mateng pangbiba yagani.